ngasisu Manipur top channel gi mai kai digi maru ebi ipausin kar share tawjage ahanmakta mem sigi haziki mem da share tawjage dri pausin si ayamana Manipur gi wang bada thopa thodo wathok amasum pitri bi thok thodo wathok singi maru ebi content sing la khusara kana mem da men on share tawjabani amasum mem pausi haujidringa gi mongoina Manipur gi ba yamna nungai ba paung katang content masang katang mem da hapsaram ge world record salakle forever Star Book of World Record की 2021 list Segarot Khwairakpum Leikaidigi Leikidraba Tomsau Amaiba Amadi Radeshanagi Masunupi Akoidam Nongpok Nganbi Sanu Sanbangam Kre Manasi English Singaniga Kun by I gi Model United Nation da India gi Country Director Oina Saruk Yakiba Top Sama Global Women Inspiration Award 2021 amadi foreign language taruk Japanese, Chinese, Russian, Arabic, Spanish amadi Indonesian specialist oibagi damak exclusive honor list pirakibani haina pau sina makhatana phongdorakli makhasa thrakpuni pitri bi thokpa thokdo wathok maruiba pau khara lokhachara kan mayam hapsaram ge masum pau lusilakpada Myanmar ge ba maruiba pau update pijaram ge Japan gi khanung pok tu yuwa kan hakre tsunami warning amasu issue tokre Japan gi awang nong pok lamdam da thangja numita Richter scale 7.2 yawna yuwa hakibaga loinana authority singna Miyagi prefecture gi damakta tsunami tholakpa yai haina warning amasu issue tokre DPA news agency na national broadcaster NHK gi report paladuna phongdorakibada Japan meteorological agency na Miyagi da meter ama fawu wangba tsunami lakpa yai haina warning tokre ahanba tsunami ithak ado in tsunami city gi samudra khongban saruk yoraki warning aduna maram oiduna miyasigi miyoi ki khara tsunami yoroktrunga gi mangoinana khara wangba maphamda kakhatnaki haibasi NHK gi footage da uba phangki khudaki oina misi mina natragana yum kaida amanga ta thokpagi pau phangkite Yuaha baduda capital Tokyo building kya nikhi local matamda numidang wairam pung taruka minute mapan daba matamda Yuaha badu thulakibani madugi epicenter na latitude degree 38.2 north amasum longitude degree 141.7 is amasum arubana kilometer 80 ni Mars traga mathoida Japan magnitude mapan yaukiba achauba yuwa haba amagi tarasuba kumon thoram pangthoki kumza English ngani taraga mathoida thokiba sathiraba yuwa haba gi thaudo aduda achauba tsunami ama thon kibaga loinana miyoi lising taraga nipan ga samri rom sikhi mausa gi khudong thiba thaudo ani duna Fukushima Daiichi nuclear power station da triple man down thonduna radioactive posak kaya mafam adugi akoibda thadorakhi nuclear emergency aduda mafam adugi akoibda lairiba miyoi lising sa kaya mayum bakai thadoktuna lanjenakhi Japan asi tectonic plate ahumgi tainafam da leiduna yuwa ka hena haganba leba ama oidi leba aside active volcano samalai hena sufungdorakli atopa pawamana Afghan army na helicopter kai khibagi laman khungani wasakre Afghanistan numit humni gi mamang na kai kiba Air Force ki helicopter adu local Malaysia leader amana kaptharakhibani haina thangja numita Afghan Defense Ministry na phongdokre amasum crash adu sathiba crew member mari amasum lanmi manga gi laman khumgani haikre Defense Ministry gi spokesperson Fawad Aman na phongdokibada Central Wadak province ta pai kiba helicopter adu Abdul Ghani Alipur na lusingba Malaysia singna target tokibani Talipur asi ma ki home province oriba wadak to khulai paiba miaisa kya lusingli haina thajanaba ethnic hazara militia commander amani Taliban ma sumlamda madugi kuchi kauba nomadic mioi kanglup amana hanjin attack tawbudagi ma ki community kanabagi damakta ma khulai paikibani mafam adugi asoba police commander ama hapnabagi matangda handakta local strongman asina province to the government force singa kuthonaki helicopter kap thabada sienaba sing serak pigani haina president Ashraf Ghani na sagol sanamita phungdoki militia leader Alipur gi maikitigi su attack adu maki miyoi singna satakibani haina phungdoraki
ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯊꯦꯡꯕ ꯁꯔꯨꯛꯇ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯐꯥꯈꯤꯕꯅꯤ꯫ ꯇꯣꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯚꯦꯛꯁꯤꯅꯦꯠ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇ꯭ꯋꯤꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯁꯇꯔ ꯈꯥꯟ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯐꯩꯖꯥꯜ ꯁꯨꯜꯇꯥꯟꯅ ꯍꯥꯏꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯏꯁꯂꯥꯃꯥꯕꯥꯗꯇ ꯄꯥꯡꯊꯣꯛꯄ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯅ ꯍꯟꯗꯛ ꯆꯥꯡ ꯅꯥꯏꯅ ꯑꯃꯁꯨꯡ ꯇꯣꯏꯅ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯃꯥꯛꯁ ꯎꯞꯇꯅ ꯋꯥ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯥꯎꯁꯤꯡ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨꯡ ꯁꯪꯒꯥꯅꯕ ꯑꯇꯣꯞꯄ ꯃꯤꯐꯝ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯔꯣꯏꯇꯔꯁꯅ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯥꯟ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯅꯥꯕꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯗꯨ ꯂꯥꯈ 3.15 ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯚꯥꯏꯔꯁ ꯑꯗꯨꯅ ꯅꯥꯕꯗꯒꯤ ꯁꯤꯕ ꯃꯁꯤꯡ ꯑꯗꯨ 13,900 ꯍꯦꯟꯈ꯭ꯔꯦ꯫ ꯅꯧꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯔꯛꯈꯤꯕ ꯑꯌꯥꯝꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯄ꯭ꯔꯣꯚꯤꯟꯁ ꯄꯟꯖꯥꯕꯇꯒꯤꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯗ ꯎꯃꯔꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯚꯤꯗ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯦꯟꯗ ꯑꯍꯥꯟꯕ ꯐꯪꯈꯤꯕ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯁꯟꯗꯣꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯦꯟꯅ ꯃꯤ ꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯇ꯭ꯋꯤꯇꯔꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯄꯦꯄꯔꯁꯤꯡꯗ ꯑꯁꯨꯝꯅ ꯐꯣꯡꯅꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯀꯣꯚꯤꯗ-19ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯆꯥꯏꯅꯥꯅ ꯗꯤꯚꯦꯂꯞ ꯇꯧꯕ ꯑꯗꯨꯒꯨꯝꯂꯕ ꯚꯦꯛꯁꯤꯟ ꯑꯗꯨ ꯃꯍꯥꯛꯅ ꯀꯥꯞꯄ ꯂꯣꯏꯔꯕ ꯐꯥꯔꯁꯠ ꯁꯣꯠ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯀꯣꯚꯤꯗ-19ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯂꯣꯏꯅꯕꯤ ꯕꯨꯁ꯭ꯔꯥ ꯕꯤꯕꯤꯁꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄꯦꯄꯔꯁꯤꯡꯗꯁꯨ ꯐꯣꯡꯅꯈꯤ꯫ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯅ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯍꯦꯟꯕ ꯄ꯭ꯔꯣꯇꯦꯁꯇꯔ 2 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯕꯤ ꯃꯥꯏꯅꯤꯡ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯒꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁ ꯑꯦꯛꯇꯤꯚꯤꯁꯠ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1 ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ 938 ꯁꯨꯔꯦ꯫ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯗ ꯄ꯭ꯔꯣ-ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯁꯄꯣꯔꯇꯔꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯂꯦꯞꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯦꯁꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯋꯦꯁ꯭ꯇꯔꯟꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯣꯒꯣꯛ ꯇꯥꯎꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄ꯭ꯔꯣꯇꯦꯁꯇꯔ 2 ꯍꯥꯠꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯅꯥꯎ ꯅ꯭ꯌꯨꯁ ꯄꯣꯔꯇꯦꯜꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯁꯤ 968 ꯁꯨꯔꯦ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯅ ꯅꯝꯊꯕ ꯉꯝꯗ꯭ꯔꯤ꯫ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤ ꯌꯥꯎꯅ ꯁꯤꯚꯤꯂꯤꯌꯟꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯈꯣꯡꯖꯪꯒꯤ ꯇꯦꯛꯇꯤꯛꯁꯇ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯩꯔꯒꯅꯤ꯫ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯂꯟꯃꯤ ꯂꯩꯕ ꯃꯐꯝꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯇꯕ ꯃꯐꯝꯁꯤꯡ ꯈꯜꯂꯒ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯟꯗꯂꯦ ꯁꯤꯇꯤꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯆꯥ ꯇꯤꯜꯂꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯅꯣꯔꯠ ꯏꯁꯇꯔꯟ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯀꯥꯎꯀꯥꯃꯦꯗꯁꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤ꯫ ꯌꯨꯑꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯃꯤꯂꯤꯇꯔꯤꯅ ꯍꯤꯡꯁꯥ ꯌꯥꯎꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯆꯠꯊꯔꯤꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤꯂꯤꯇꯔꯤꯅ ꯆꯠꯊꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ꯫ ꯌꯨꯑꯦꯟꯒꯤ ꯔꯤꯄꯣꯔꯇꯔ ꯇꯣꯝ ꯑꯦꯟꯗ꯭ꯔꯌꯨꯁꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯇꯛꯁꯤꯜꯂꯤ꯫
ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯁꯦꯜꯅꯆꯤꯡꯕ ꯑꯊꯤꯡꯕ ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯊꯛꯁꯤꯜꯂꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯁꯣꯛꯍꯜꯂꯣꯏꯗꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯤ ꯍꯦꯟꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫